ꯑꯩꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯗ ꯎꯠꯆꯈꯤꯕꯗꯣ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯒꯨꯔꯨꯃꯌꯨꯝ ꯔꯣꯕꯥꯔꯇꯣ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯍꯟꯗꯛꯀꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯑꯦꯛꯖꯥꯝꯗ ꯀꯃꯔꯁ ꯁ꯭ꯇ꯭ꯔꯤꯝꯒꯤ ꯑꯣꯏꯅ ꯃꯀꯣꯛ ꯊꯣꯡꯕ ꯑꯗꯨꯒꯨꯝꯕ ꯏꯅꯥꯎꯗꯨꯅꯦ ꯏꯅꯥꯎꯁꯤꯒ ꯍꯧꯖꯤꯛ ꯊꯦꯡꯅꯖꯕꯁꯦ ꯑꯩ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯅꯥꯎ ꯃꯁꯥꯅ ꯑꯃꯨꯛ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯍꯟꯖꯔꯛꯀꯦ Everyone, I Gurumayum Roberto Sharma. I give Bagi Mingna Gurumayum Anand Sharma, Magi Mingna Gurumayum Ongbi Sudra Devi. I give China Omne, Yamba Mahata, Nam Banga, Yamagi Mingna Gurumayum Rivaldo Sharma, Nam Bagi Mingna Gurumayum Sharma. I come Kichiligai Uchikon Road, and Mapusin. ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯃꯆꯥ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯑꯩ ꯃꯅꯤꯄꯨꯔꯤ ꯏꯅ ꯈꯪꯕ꯭ꯔꯥ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯟꯗꯒꯤ ꯑꯉꯥꯡꯗꯒꯤ ꯄꯤꯛꯈꯠꯂꯛꯏꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯃꯈꯣꯏꯁꯤꯡꯗ ꯁꯣꯝꯅ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯀꯣ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗ ꯑꯗꯨꯅꯀꯣ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯀꯣꯏꯁꯟ ꯑꯩ ꯀꯣꯏꯁꯟ ꯈꯔꯈꯛ ꯂꯧꯈꯠꯆꯔꯒ ꯑꯩ ꯅꯉꯣꯟꯗ ꯍꯪꯖꯒꯦꯕ ꯑꯗꯨꯗ ꯑꯍꯥꯟꯕ ꯍꯪꯉꯛꯏꯁꯤꯅꯀꯣ ꯉꯥꯉꯣꯝ ꯍꯦꯔꯣꯖꯤꯠ ꯃꯩꯇꯩꯅꯀꯣ ꯑꯩꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯍꯧꯔꯛꯄꯅꯦ ꯍꯥꯏꯕꯗꯤ ꯏꯃꯥ ꯕꯕꯥꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯊꯥꯡꯅ ꯍꯣꯠꯅꯔꯛꯄꯗ ꯑꯗꯨꯝ ꯋꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯉꯝꯗꯕ ꯑꯗꯒꯤ ꯃꯇꯤꯛ ꯆꯥꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯇꯕꯒꯤ ꯑꯗꯨꯝ ꯌꯥꯝ ꯊꯦꯡꯅꯔꯛꯑꯦ ꯑꯗꯨꯅ ꯑꯩꯁꯨ ꯏꯁꯥꯅ ꯁꯤꯒꯤ ꯑꯋꯥꯕꯗꯤ ꯈꯪꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯉꯝꯃꯒꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯋꯥꯍꯦꯡꯕꯝ ꯔꯥꯖꯣꯒ ꯑꯩꯅꯁꯨ ꯍꯥꯏꯖꯕꯗꯨꯅꯦ ꯑꯩꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟꯠ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯝ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟꯠ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯦꯛꯇꯔ ꯃꯌꯥꯝꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁ꯭ꯇꯦꯠꯃꯦꯟꯁꯤꯡꯁꯦ ꯑꯩ ꯉꯝꯖꯔꯤꯈꯩ ꯕꯦꯁ ꯂꯦꯚꯦꯜ ꯍꯣꯠꯅꯔꯒ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯁꯨ ꯀꯩꯀꯩ ꯁꯦꯛꯇꯔ ꯊꯥꯗꯔꯒ ꯃꯅꯤꯄꯨꯔꯁꯤ ꯆꯠꯅꯕ ꯈꯣꯠꯅꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯧꯕꯤꯒꯗꯕꯅꯤ ꯑꯗꯣ ꯑꯩꯅ ꯉꯝꯖꯔꯤꯈꯩ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥꯗꯨ ꯇꯧꯖꯒꯅꯤ ꯑꯩꯅ ꯉꯁꯤ ꯄꯣꯖꯤꯇꯤቭ ꯍꯥꯏꯖꯔꯤ. ꯊꯦꯡꯛ ꯌꯨ. ꯁꯤꯡꯅ ꯐꯥꯔꯁ ꯇꯥꯕꯒꯤ ꯁ꯭ꯇꯗꯤ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯔꯤꯒ ꯆꯞ ꯃꯥꯟꯅꯅ ꯄꯥꯃꯤꯟꯅꯔꯤꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯕꯁꯤꯗ ꯅꯣꯡꯃꯒꯤ ꯄꯨꯡ ꯑꯗꯨ ꯄꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯀ꯭ꯋꯥꯂꯤꯇꯤ ꯏꯖꯨꯀꯦꯁꯟ ꯑꯗꯨꯝ ꯈꯪꯖꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯥꯖꯕ ꯃꯇꯝꯗꯁꯨ ꯑꯩ ꯅꯣꯡꯃꯒꯤ ꯄꯔꯥ ꯑꯃ ꯊꯦꯡꯅꯕ ꯀꯥꯟꯗ ꯁꯤ ꯈꯪꯗꯕꯗꯤ ꯌꯥꯗꯦ ꯑꯩꯅ ꯑꯣꯏꯅ ꯈꯪꯖꯜꯂꯦꯕ ꯍꯥꯏꯕꯗꯤ ꯅꯣꯡꯃꯒꯤ ꯄꯨꯡ ꯑꯃ ꯄꯥꯔꯦ ꯑꯗꯨ ꯍꯥꯏꯔꯒ ꯂꯩꯊꯣꯛꯄꯗꯤ ꯅꯠꯇꯕ ꯑꯦꯅꯤ ꯇꯣꯄꯤꯛ ꯌꯥꯝꯖꯗ꯭ꯔꯁꯨ ꯑꯩꯅ ꯅꯣꯡꯃꯒꯤ ꯄꯥꯔꯛꯄꯗ ꯊꯦꯡꯅꯔꯤꯕ ꯈꯪꯗꯕꯁꯤꯡꯗꯣ ꯑꯗꯨꯗ ꯈꯪꯅꯕ ꯑꯣꯏꯅ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯑꯩ ꯉꯁꯤ ꯐꯝꯃꯒ ꯄꯨꯡ 9 ꯐꯝꯃꯒ ꯑꯗꯨꯝ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯄꯨꯔꯥ ꯄꯥꯕ ꯅꯠꯇꯦꯕ ꯑꯩꯅ ꯇꯣꯄꯤꯛ ꯈꯔ ꯑꯩꯅ ꯈꯪꯅꯤꯡꯕ ꯇꯣꯄꯤꯛꯇꯣ ꯐꯝꯈ꯭ꯔꯀꯥꯟꯗ ꯈꯪꯗ꯭ꯔꯤꯐꯥꯎ ꯊꯦꯡꯅꯖꯔꯦ ꯑꯗꯣ ꯑꯌꯥꯝꯕ ꯅꯣꯔꯃꯦꯜꯂꯤ ꯑꯩ ꯑꯗꯨꯝ ꯄꯥꯕꯗꯤ ꯄꯨꯡ ꯅꯨꯃꯤꯗꯥꯡꯒꯤ 9:30 ꯁ꯭ꯋꯥꯏꯗ 11:30 ꯁ꯭ꯋꯥꯏ ꯄꯥꯏ ꯑꯌꯨꯛꯇꯗꯤ ꯄꯥꯖꯗ꯭ꯔꯦ ꯑꯗꯨꯒ ꯇ꯭ꯌꯨꯁꯟ ꯆꯠꯄꯒꯤ ꯃꯑꯣꯡꯁꯦ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯇꯝꯊꯣꯛꯄꯁꯦ ꯁꯤꯒꯤ ꯍꯦꯕꯤꯠꯁꯨ ꯂꯩꯇꯦ ꯄꯥꯝꯁꯨ ꯄꯥꯝꯗꯦ ꯑꯗꯣ ꯑꯩꯅ ꯆꯠꯆꯕꯁꯦ ꯁ꯭ꯀꯨꯜꯗ ꯇꯥꯛꯂꯛꯑꯅꯤ ꯁ꯭ꯀꯨꯜꯗ ꯇꯥꯛꯂꯛꯏꯕ ꯄꯣꯠꯇꯣ ꯍꯥꯏꯕꯗꯤ ꯁ꯭ꯀꯨꯜꯗꯗꯤ ꯃꯇꯝꯁꯨ ꯇꯦꯟꯕꯅꯤ나 ꯁꯦꯂꯦꯕꯁ ꯀꯣꯚꯔ ꯇꯧꯅꯕ ꯈꯔ ꯆꯥꯎꯔꯞꯅꯦ ꯇꯥꯛꯂꯛꯀꯗꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ 12ꯗꯗꯤ ꯁꯦꯂꯦꯕꯁꯁꯨ ꯆꯥꯎꯔꯦ ꯑꯗꯨꯅ ꯑꯩ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯆꯔꯒ ꯋꯥꯠꯍꯧꯕꯁꯤꯡ ꯃꯦꯀꯞ ꯇꯧꯅꯕ ꯑꯩꯅ ꯈꯪꯖꯅꯤꯡꯕꯗꯨꯗ ꯏꯁꯥꯗ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗ꯭ꯔꯀꯥꯟꯗ ꯆꯠꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅꯕꯨꯗꯤ ꯍꯥꯏꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯁꯟꯒꯤ ꯂꯩꯔꯤꯕ ꯀꯣꯔꯁ ꯊꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯊꯥ 2 ꯂꯩꯕ ꯑꯗꯨꯗꯤ ꯆꯥꯡ ꯅꯥꯏꯅ ꯆꯠꯇꯦ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯈꯪꯅꯤꯡꯉꯀꯥꯟꯗ ꯆꯠꯂꯦ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯆꯠꯇꯦꯕ ꯇ꯭ꯌꯨꯁꯟ ꯆꯠꯄꯁꯤꯅ ꯍꯦꯟꯅ ꯃꯇꯝ ꯃꯥꯡꯍꯜꯂꯦꯅ ꯂꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯈꯜꯂꯦ ꯇ꯭ꯌꯨꯁꯟ ꯆꯠꯄꯁꯦ ꯍꯦꯟꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯖ ꯇꯥꯔꯒꯗꯤ ꯏꯁꯥꯅ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯇꯧꯕꯁꯤꯕꯨꯗꯤ ꯀꯥꯟꯅꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯏꯁꯥꯅ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯇꯧꯕꯒ ꯑꯣꯖꯥꯗꯒꯤ ꯍꯪꯕ ꯍꯥꯏꯕꯁꯤꯒꯗꯤ ꯑꯣꯖꯥꯗꯨꯅꯗꯤ ꯍꯥꯟꯅ ꯄꯥꯕ ꯂꯣꯏꯔꯕꯅꯤ ꯃꯣꯏꯗꯤ ꯑꯩꯈꯣꯏꯅ ꯄꯥꯗꯣꯏ ꯂꯥꯏꯔꯤꯛꯁꯦ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯄꯥꯔꯛꯑꯕꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯇꯥꯛꯂꯛꯄꯗꯨꯅ ꯍꯦꯟꯅ ꯑꯍꯦꯟꯕ ꯅꯣꯂꯦꯖ ꯈꯔꯁꯨ ꯐꯪꯉꯦ ꯑꯗꯨꯅ ꯇ꯭ꯌꯨꯁꯟꯗꯒꯤ ꯃꯦꯀꯞ ꯇꯧꯕꯁꯦ ꯁꯤ ꯑꯗꯨꯝ ꯀꯥꯟꯅꯩ ꯇ꯭ꯌꯨꯁꯟ ꯆꯠꯄꯁꯦ ꯀꯥꯟꯅꯩꯌꯦꯕ ꯑꯩ ꯀꯣꯆꯤꯡ ꯇꯧꯕꯗ ꯄꯩꯁꯥ ꯇꯤꯡꯖꯈꯤꯗꯦ ꯄꯩꯁꯥ ꯄꯥꯡꯊꯣꯛꯅ ꯇꯤꯡꯈꯤꯗ꯭ꯔꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯕꯨ ꯇꯥꯛꯄꯤꯔꯤꯕ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯣꯖꯥꯁꯤꯡꯗ ꯑꯣꯏꯅ ꯆꯠꯄꯅꯦꯕ ꯑꯇꯣꯞꯄ ꯃꯐꯝꯒꯤ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯗ ꯆꯠꯄ ꯅꯠꯇꯦꯕ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯂꯥꯏꯐꯀꯤꯁꯦ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯅꯣꯅꯦ ꯑꯩꯅ ꯊꯦꯡꯅꯖꯕꯗꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯏꯁ ꯗ ꯁꯦꯀꯦꯟ ꯅꯦꯝ ꯑꯣꯐ ꯂꯥꯏꯐ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯥꯏꯐ ꯑꯃ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯕ ꯑꯗꯣ ꯃꯥꯌꯣꯛꯅꯩ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯅꯤꯡꯍꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯗ ꯊꯥꯕꯤꯔꯛꯄꯗ ꯗꯤꯁꯀꯔꯦꯖ ꯇꯧꯕꯤꯔꯛꯄ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯒꯅꯤ ꯑꯗꯨ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯒ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯗ ꯑꯦꯟꯀꯔꯦꯖ ꯑꯣꯏꯅ ꯇꯧꯅꯕ ꯁꯤꯡꯅꯕ ꯉꯝ ꯇꯥꯔꯒꯗꯤ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯀꯩꯅꯣ ꯌꯥꯝ ꯐꯖꯩꯀꯣ ꯑꯩꯈꯣꯏꯗ ꯁꯤꯙꯔꯛꯏꯕ ꯍꯦꯠ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯕు ꯍꯦꯟꯅ ꯄꯨꯁ ꯇꯧꯕ ꯑꯣꯏꯅ ꯑꯗꯣꯝꯗ ꯂꯧꯔꯒꯗꯤ ꯌꯥꯝ ꯀꯥꯟꯅꯕꯅꯦ ꯁꯤꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯊꯝꯕꯤꯕꯁꯦꯀꯣ
ꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯅ ꯅꯤꯔꯣꯒ꯭ꯔꯥꯝꯗꯒꯤ ꯇꯣꯄꯔ ꯑꯃ ꯑꯣꯏꯔꯛꯄꯗ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯊꯧꯗꯥꯡ ꯆꯪꯕ꯭ꯔꯥ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦꯅ ꯁꯨꯃꯥꯏꯅ ꯍꯪꯕꯤꯔꯛꯑꯦ ꯑꯗꯣ ꯁꯤ ꯑꯝꯇ ꯈꯨꯝꯕꯤꯌꯨ. ꯑꯗꯨꯝ ꯆꯪꯉꯦ ꯍꯥꯏꯖꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯏꯁꯥ ꯏꯊꯟꯇ ꯍꯣꯠꯅꯖꯔꯒꯁꯨ ꯌꯥꯕ ꯅꯠꯇꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯕꯨꯛꯀꯤꯁ ꯅꯣꯂꯦꯖꯀꯨꯝꯕ ꯐꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯥ ꯑꯃꯗ ꯁꯨꯝ ꯄꯥꯔꯒ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯒꯤ ꯑꯣꯖꯥ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯅ ꯇꯥꯛꯄꯤꯔꯛꯀꯗꯣꯏꯁꯤꯗꯤ ꯁꯨꯝ ꯅꯣꯂꯦꯖꯇꯣ ꯉꯥꯛꯇ ꯅꯠꯇꯦ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯃꯤ ꯄꯨꯜꯂꯛꯄ ꯀꯃꯥꯏꯅ ꯊꯦꯡꯅꯒꯅꯤ ꯁ꯭ꯀꯨꯜꯗ ꯇꯝꯗꯣꯏꯁꯤꯗꯤ ꯑꯗꯨꯝ ꯍ꯭ꯌꯨꯃꯦꯟ ꯕꯤꯍꯦꯕꯤꯌꯔ ꯁꯤꯁꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯁꯨ ꯊꯧꯗꯥꯡ ꯆꯪꯉꯦ ꯑꯗꯨꯒ ꯏꯁꯥ ꯏꯊꯟꯇ ꯍꯣꯠꯅꯖꯔꯒ ꯃꯥꯏ ꯄꯥꯛꯄꯁꯦ ꯍꯣꯏ ꯉꯝꯈꯤꯕꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯒꯤ ꯄꯦꯔꯦꯟꯁ ꯏꯁꯥꯃꯛꯁꯨ ꯍꯣꯠꯅꯖꯔꯒ ꯍꯣꯏ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯕꯗꯨꯕꯨꯗꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯉꯦ ꯑꯗꯣ ꯏꯁꯥꯅ ꯍꯣꯠꯅꯔꯔꯣꯏ ꯈꯜꯂꯔꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯑꯣꯖꯥꯁꯤꯡꯅ ꯐꯅꯌꯥꯝ ꯍꯥꯏꯕꯤꯔꯒꯁꯨ ꯀꯩꯅꯣ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯑꯣꯖꯥꯁꯤꯡꯒꯤꯁꯨ ꯃꯇꯦꯡꯗꯤ ꯌꯥꯝꯅ ꯆꯪꯉꯦ ꯍꯥꯏꯖꯅꯤꯡꯉꯤ. ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯀꯥꯔꯒ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯟꯅꯔꯒ ꯈꯣꯠꯂꯒ ꯇꯧꯔꯛꯏꯁꯤꯅ ꯁꯣꯁꯦꯜ ꯑꯣꯏꯕꯒꯤ ꯑꯃꯗꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯁꯦꯝꯕ ꯉꯝꯕꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯖꯩ. ꯅꯨꯡꯉꯥꯏꯖꯩꯀꯣ. ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯑꯃꯨꯛ ꯍꯪꯖꯔꯛꯀꯦ. ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯕꯤꯟ ꯕ꯭ꯔꯗꯔꯗꯒꯤꯅꯦ ꯃꯥꯏ ꯕ꯭ꯂꯣꯛꯁꯨ ꯂꯩꯕꯅꯦ ꯃꯥꯏ ꯕ꯭ꯂꯣꯛꯇꯨꯁꯨ ꯑꯩ ꯂꯤꯡ ꯍꯥꯞꯆꯔꯛꯀꯦ ꯃꯥꯏ ꯕ꯭ꯂꯣꯛꯇꯨ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯣꯏꯁꯟꯁꯤꯅ ꯃꯅꯤꯄꯨꯔꯗ ꯇꯝꯃꯒ ꯀꯣꯆꯤꯡ ꯇꯧꯔꯤꯅꯦꯅ ꯂꯩꯔꯒ ꯀꯣꯂꯦꯖꯁꯤ ꯁꯨꯡꯆꯠ ꯆꯠꯇꯕ ꯁꯤꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯁꯤ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯀꯗꯒꯦꯅ ꯍꯪꯕꯤꯔꯛꯑꯦ ꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯥꯏꯗꯤꯌꯥ ꯈꯤꯇꯪ ꯄꯤꯕꯤꯌꯨꯅꯦ ꯁꯤ ꯃꯇꯥꯡꯗ. ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯀꯩꯅꯣꯗꯣ ꯁ꯭ꯀꯨꯜꯁꯤꯁꯨ ꯑꯗꯨꯝ ꯃꯔꯨ ꯑꯣꯏ ꯑꯗꯣ ꯀꯣꯆꯤꯡꯗꯅ ꯍꯦꯟꯅ ꯏꯝꯐꯦꯁꯤꯁ ꯄꯤꯕꯁꯦ ꯑꯩ ꯌꯥꯖꯅꯤꯡꯗꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗꯁꯨ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯏꯅ ꯔꯨꯜ ꯂꯩꯕꯗꯁꯨ ꯑꯦꯇꯦꯟꯗꯦꯟꯁ 75% ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯁ꯭ꯀꯨꯜꯗꯅ ꯍꯦꯟꯅ ꯏꯝꯐꯦꯁꯤꯁ ꯄꯤꯖꯩ ꯑꯗꯨꯒ ꯀꯣꯆꯤꯡꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯍꯣꯏ ꯑꯣꯖꯥ ꯑꯐꯕ ꯃꯌꯥꯝꯗꯤ ꯂꯩ ꯑꯣꯖꯥ ꯑꯐꯕ ꯃꯌꯥꯝꯗꯨ ꯂꯩꯕꯗꯨꯗ ꯃꯣꯏꯗ ꯍꯦꯟꯅ ꯅꯣꯂꯦꯖ ꯐꯪꯕꯒꯤ ꯇ꯭ꯌꯨꯁꯟꯕꯨꯗꯤ ꯆꯠꯄꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯗꯨꯗꯤ ꯇꯣꯉꯥꯟꯕꯅꯦꯕ ꯁ꯭ꯀꯨꯜꯗꯁꯨ ꯑꯗꯨꯝ ꯇꯥꯛꯂꯛꯀꯗꯣꯏꯅꯤ ꯁ꯭ꯀꯨꯜꯗ ꯇꯥꯛꯂꯛꯀꯗꯣꯏꯁꯤꯅ ꯑꯣꯜ ꯔꯥꯎꯟꯗ ꯇꯥꯛꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯀꯣꯆꯤꯡꯗ ꯍꯦꯟꯅ ꯏꯝꯐꯦꯁꯤꯁ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯁ꯭ꯀꯨꯜꯁꯤꯗ ꯍꯦꯟꯅ ꯃꯦꯟ ꯏꯝꯐꯦꯁꯤꯁ ꯄꯤꯔꯒ ꯀꯣꯆꯤꯡꯗꯅ ꯑꯩꯈꯣꯏ ꯁꯦꯀꯦꯟꯗꯔꯤ ꯔꯣꯝꯗ ꯊꯝꯃꯒ ꯍꯣꯠꯅꯖꯩ. ꯑꯗꯨꯃꯥꯏꯅ ꯀꯣꯆꯤꯡꯁꯨ ꯆꯠꯀꯗꯧꯕꯅꯤ ꯁ꯭ꯀꯨꯜꯗꯅ ꯍꯦꯟꯅ ꯏꯝꯐꯦꯁꯤꯁ ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦ. ꯌꯥꯝ ꯐꯖꯩꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯈꯪꯕꯤꯔꯛꯄ. ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯦ ꯂꯩꯔꯤꯕ ꯇ꯭ꯔꯦꯟꯁꯤꯅ ꯑꯣꯏꯔꯛꯄꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯛꯁꯤꯗ ꯁ꯭ꯀꯨꯜꯗꯗꯤ ꯂꯥꯏꯔꯤꯛꯁꯦ ꯊꯥꯈ꯭ꯔꯕꯗꯣ ꯇꯥꯛꯄꯗꯗꯤ ꯄꯨꯂꯞ ꯀꯝꯄ꯭ꯂꯤꯠꯇꯤ ꯉꯝꯃꯔꯣꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯁꯦ ꯇ꯭ꯌꯨꯁꯟꯗꯒꯤ ꯁꯦꯜꯐ ꯁ꯭ꯇꯗꯤꯅꯕꯨꯗꯤ ꯍꯦꯜꯂꯦ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯦꯜꯐ ꯁ꯭ꯇꯗꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯜꯞ ꯑꯣꯏꯅ ꯇ꯭ꯌꯨꯁꯟꯒꯤ ꯑꯣꯖꯥꯁꯤꯡ ꯍꯥꯏꯕꯗꯤ ꯃꯣꯏꯗꯤ ꯃꯃꯥꯡꯗ ꯄꯥꯔꯛꯑꯕꯅꯤꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤನ ꯃꯃꯥꯡꯗ ꯄꯥꯔꯛꯑꯕꯅꯤꯅ ꯃꯣꯏꯗꯒꯤ ꯅꯣꯂꯦꯖ ꯑꯍꯦꯟꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯐꯪꯖ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯁ꯭ꯇꯗꯤꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ ꯑꯗꯨꯅ ꯇ꯭ꯌꯨꯁꯟꯁꯦ ꯑꯗꯨꯝ ꯉꯝꯃꯒꯗꯤ ꯆꯠꯄꯅ ꯐꯩ. ꯉꯝꯃꯒꯗꯤ ꯆꯠꯍꯟꯅꯤꯡꯉꯦꯕꯀꯣ. ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯦꯟꯆꯔ ꯔꯥꯏꯗꯔꯁ ꯃꯅꯤꯄꯨꯔ ꯍꯥꯏ. ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯅ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯄꯥꯕ꯭ꯔꯥ ꯈꯪꯅꯕ ꯄꯥꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯈꯛ ꯄꯥꯔꯒ ꯃꯤ ꯑꯣꯏꯔꯕ꯭ꯔꯥꯅ ꯁꯨꯃꯥꯏꯅ ꯍꯪꯕꯤꯔꯛꯑꯦ. ꯃꯃꯥꯡꯗ ꯈꯨꯝꯈ꯭ꯔꯕꯅꯦ ꯑꯗꯣ ꯑꯝꯇ ꯈꯨꯝꯕꯤꯔꯣ. ꯂꯥꯏꯔꯤꯛꯁꯦ ꯐꯅꯕ ꯄꯥꯕꯗ ꯑꯩ ꯂꯥꯏꯔꯤꯛ ꯇꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ ꯂꯥꯏꯔꯤꯛꯁꯦ ꯈꯪꯅꯕ ꯄꯥꯕꯅꯦ. ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯗ ꯅꯣꯂꯦꯖꯁꯦ ꯁꯤꯃꯗꯤ ꯈꯪꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯄꯥꯖꯩ. ꯈꯪꯅꯕ ꯄꯥꯏ. ꯈꯪꯅꯕ ꯄꯪꯄꯥꯗ ꯂꯥꯏꯔꯤꯛ ꯄꯥꯏꯅꯦꯅ ꯄꯨꯡ 9 ꯐꯝꯗ ꯌꯥꯗꯦꯅ ꯐꯝꯕ ꯅꯠꯇꯦ. ꯑꯩꯅ ꯈꯪꯅꯤꯡꯉꯤꯕ ꯇꯣꯄꯤꯛꯇꯣ ꯑꯗꯨꯗꯣ ꯈꯪꯉꯒ ꯑꯗꯨ ꯂꯣꯏꯔꯒꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯃꯌꯥꯝ ꯇꯧꯋꯦꯕ ꯅꯠꯇ꯭ꯔꯥ. ꯑꯣꯀꯦ. ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯪꯈꯣꯟꯕꯗꯒꯤꯅꯦ. ꯆꯪꯈꯣꯟꯕꯒꯤ ꯀꯣꯏꯁꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯕ. ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯗ ꯀꯣꯏꯕ ꯆꯠꯁꯦꯅ ꯏꯃꯥꯟꯅꯕꯅ ꯍꯪꯉꯛꯑꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯅ ꯍꯪꯕꯤꯔꯦ. ꯁꯤꯝꯇꯪꯒ ꯈꯨꯝꯕꯤꯔꯣ. ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯂꯥꯏꯔꯤꯛꯀꯤꯁꯦ ꯂꯥꯏꯔꯤꯛꯁꯦ ꯀꯔꯝ ꯍꯥꯏꯅ ꯈꯟꯕꯤꯒꯦ ꯍꯥꯏꯕꯁꯦ ꯂꯥꯏꯔꯤꯛꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯆꯠꯄꯗ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯅ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥꯒꯤ ꯂꯥꯏꯐꯀꯤ ꯔꯨꯜꯁꯤꯡꯁꯦ ꯌꯥꯊꯣꯛꯑꯒ ꯊꯝꯕ ꯀꯩꯅꯣꯝꯅ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯔꯨꯜꯁꯀꯤ ꯇꯥꯏꯞꯇ ꯂꯩꯕꯀꯣ ꯑꯗꯨꯒ ꯇꯁꯦꯡꯅ ꯂꯥꯏꯔꯤꯛ ꯄꯥꯕꯩꯗ ꯆꯠꯊꯣꯛꯄꯒꯤ ꯍꯧꯔꯛꯄꯁꯦ ꯑꯗꯨꯝ ꯍꯧꯔꯛꯑꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯑꯌꯥꯝꯕ ꯏꯃꯥ ꯁꯨꯝ ꯄꯨꯟꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯨ ꯑꯣꯏꯕꯅꯤ나 ꯑꯩ ꯄꯨꯟꯈꯤꯗꯤ ꯅꯨꯡꯉꯥꯏꯔꯦꯅ ꯑꯩ ꯆꯠꯄꯁꯨ ꯆꯠꯂꯦ ꯆꯠꯄꯁꯤꯗ ꯆꯠꯂ ꯇꯥꯔꯒꯁꯨ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯃꯇꯝ ꯃꯥꯡꯍꯟꯕꯗꯨꯗꯤ ꯇꯧꯈꯤꯗꯦ ꯑꯗꯒꯤ ꯃꯔꯛ ꯃꯔꯛꯇ ꯆꯠꯇꯕ ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯀꯟꯊꯣꯛꯄꯤ ꯌꯥꯝꯅ ꯑꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯒꯗꯤ ꯆꯠꯂꯦ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯧꯔꯛꯑꯒꯗꯤ ꯏꯃꯥꯟꯅꯕꯁꯤꯁꯨ ꯃꯔꯨꯞ ꯄꯨꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯠꯂꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯩꯈꯥ ꯃꯌꯥ ꯌꯧꯔꯛꯄ ꯀꯥꯟꯁꯦ ꯄꯩꯈꯥ ꯃꯌꯥ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯩꯈꯥꯒꯤ ꯊꯥ 3 ꯈꯛꯇꯪ ꯉꯥꯏꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯃꯌꯥꯝꯁꯦ ꯍꯧꯔꯛꯄ꯭ꯔꯥ ꯑꯗꯨ ꯀꯥꯟꯗꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯂꯥꯏꯔꯤꯛꯁꯦ ꯐꯣꯀꯁ ꯑꯣꯏꯔꯒ ꯄꯥꯕ ꯍꯧꯕꯁꯦ ꯊꯥ ꯀꯌꯥ ꯃꯃꯥꯡꯗꯩ ꯄꯥꯏ ꯅꯠꯇ꯭ꯔꯒ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯈꯪꯅꯕ ꯑꯗꯨꯝ ꯄꯥꯈꯤꯕꯗꯨꯅ ꯑꯗꯨꯝ ꯈꯪꯅꯕ ꯑꯗꯨꯝ ꯑꯩꯁꯦ ꯐꯣꯀꯁ ꯑꯣꯏꯅ ꯄꯥꯁꯟꯕ ꯍꯥꯏꯁꯦ ꯁꯨꯡꯂꯩ ꯂꯩꯈꯤꯗꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯦꯟ ꯁꯦꯝꯖꯔꯦꯕ ꯈꯪꯅꯕ ꯄꯥꯕ ꯈꯪꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯪꯅꯕ ꯄꯥꯔꯛꯄꯅꯤꯅ ꯀꯩꯅꯣꯗꯁꯨ ꯏꯁꯥꯗꯁꯨ ꯑꯗꯨꯝ ꯀꯥꯎꯈꯤꯗ꯭ꯔꯦ ꯈꯪꯅꯕ ꯄꯥꯔꯛꯄꯅꯤꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛ ꯐꯅꯕ ꯄꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯄꯥ ꯇꯥꯔꯒꯗꯤ ꯀꯥꯎꯔꯝꯒꯅꯤ ꯉꯁꯤ ꯐꯪꯉꯤꯁꯨ ꯐꯪꯉꯝꯗꯕ ꯌꯥꯏ
ꯑꯗꯨꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯈꯪꯅ ꯄꯥꯔꯛꯄꯅꯤꯅ ꯀꯩꯅꯣꯁꯤꯡꯁꯦ ꯐꯣꯀꯁ ꯇꯧꯁꯟꯕ ꯃꯇꯥꯡ ꯁꯨꯃꯥꯏꯅ ꯂꯥꯛꯈꯤꯕ ꯈꯣꯠꯈꯤꯕ ꯀꯩꯝꯇ ꯂꯩꯈꯤꯗꯦ ꯑꯣꯀꯦ ꯇꯣꯄꯤꯛꯁꯤꯡꯁꯦ ꯍꯧꯕꯗꯒꯤ ꯁꯨꯝ ꯈꯪꯅ ꯂꯥꯛꯈꯤꯕꯅꯤꯅ ꯄꯩꯈꯥ ꯌꯧꯗꯣꯔꯦ ꯑꯁ ꯄꯩꯈꯥ ꯊꯥ ꯑꯃꯈꯛꯇ ꯉꯥꯏꯔꯦꯒ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯨꯂꯞ ꯄꯥꯁꯟꯕꯤꯗꯣ ꯑꯝꯇ ꯇꯧꯈꯤꯗꯦꯕ ꯑꯗꯨꯒꯤ ꯇꯦꯟꯁꯟꯗꯨꯁꯨ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯁꯨꯡꯂꯩ ꯂꯩꯈꯤꯗꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯅꯖꯔꯤꯁꯤ Roberto Sharma